Directorate of Health Services Manipur amadi State Health Society National Health Mission Manipur anina khusamnaduna state ki thakta National Deworming Day ki ahanba round ngasidagi hawdokrai. Manipur yauna leiba si yoina laina ama naraktringaida section thorang lokhatpagi chang yamna nemli angang singbu state asida thokliba irang asigi chaitheng leihandana ningthina laik laishu tamhanba yana ba amadi masamau fana thamna ba puna hona siyaina Manipur lenga ki Special Secretary Wongyo Warsang na phongdokrai. Imphal West ki Mega School da state ki thakta pangthokhiba National Deworming Day ki ahanba round hodokpagi thoramadu National Health Mission Manipur ki Mission Director Dr. Somorjit Ningombam, Education S ki Director Laishram Nandakumar, Social Welfare Department ki Director NG Uttam, Health Services ki Director Dr. O Sanahanbi, Mega School ki Oja amadi mahiroi kyana saruk yakhi. Deworming Day hodokpagi saruk ama oina chahi amadagi chahi taramapan fawagi manungda leiba mahiroi singda deworming tablet Albendazole pizakhi. Tauramaduga Mari Lena Special Secretary Wongyo Warsangna National Deworming Day asi mapung fana bohonabada Mari Lena ba Health Education amadi Social Welfare Department khaktana hotnabana yaroi. Masida Oza Singh Mahiroi Singh amadi mama mapa oiba singi yamna chawraba thodang lei haiki. State asida thokliba irang asina maram oiraga angang sing maruoina mahiroi singda yamna chawna chaitheng ama pirakli haiba wafam Special Secretary asina thamladuna irangi chaitheng na maram oiraga aikhoigi angang singda chaitheng ama laihoragadi aikhoigi achoba mangzaba ama oigani oza singna mahiroi singbu lairik ningthina tamba yana bapuk ning thogatpiyu lairik kanna tawhansi haiba wafam phongdokhi. Thoramadu saruk yakiba National Health Mission Manipur ki Mission Director Dr. Somorjit na ahanba round yi deworming program asida chahi amadagi chahi taramapan fawig manungda leiba angang lak mapan lising kunmanga ga chamaga kunmari da Albendazole tablet pizza na papandam thamli. Tablet asi angang singda suksoi soida na pina ba tausi angang singda tablet asi pizza raba matungda amang bada tin yauram labadi makhata na treatment tauna ba manak nakpa health center da chatuna doctor ga tanaviu haina pauzelakli. Manipur da irang thokibsi May 3 thore asida akhoi angang singi focus yamna kai khiba haiba tare lairik laisu na tabida environment sina effect yam tawre akhoi myam su effect tawe angang singda khoina chawna effect tawrangani oja singda ina request tawning madi angang singda khar phajana focus tawbiyo makhoi bu interest pibiyo encourage tawbiyo lan haibsidi World War 1 World War 2 chawra prithibi lan su tum tawe dum loi khragni ado angang sokhau bu singsi akhoi kona recoup taw ngamoidra haibagi kiba male National Deworming Day gi opportunity silawraga oja sing aduga satra sing se request tawning se lairik kanna honasi masa phanab su honasi laik su kanna pasi sigi school sidagi su akhoi topper thoe mi oikhi ma thokhi habadugi akhoi kano ma leina honasi